Irang laksin nanaba PR Lakhibani nate Leingak Shemba Ngamda-Badagi Lakhibani miyam ngakpi gadra khalamba Leingak na khanghodana kaikhraga President rule thamlakliba asi lalakta miyam hundok lamlaga mai leiraga chenba oini logani haina Republican Party of India RPI Atwalegi National Secretary Maheshwar Thaunau jamna fongdokre wafam asi haujik oiriba fibam asigi matangda Maheshwar na Thadorakpa video release amada mahakna fongdokkibani mahakna makatana tha kun hena irang thoktuna kham thengna wanaringai chairakta PR lakle hairaga miyam da hena awaba pibagi thawong asi khwaidigi laibak tibani miyam ge mihut oiduna miyam gi thabak tawgani haina thoklakkiba singna punsin bangamdaba khaibung tanabagi thawongna Leingak Shemba Ngamda-Badagi PR asi Lakhibani amata oina punsinduna Manipur kallu ruling opposition khaiganu haina Launaringai chairakta mapi mapa leitaba lamdam ama oihenduna haujik oiriba fibam asi khwaidigi laibak tibani nakalamaromda ruling oina leiriba party manungda khaibung tanaba amadi fam munnaba manba thawong kaya miyamna uba fangliba asishu afaba kudam nate masina Manipur asi India amadi malemgi mafamsingda lana sandoknaba machak amasu ohelle tanja asida luchingba sing asina punsin haudrabadi imalai pak asi kanba ngamhauroi Loinana miyam gi mihut oina leiriba kudingmak tunglam chatta afaba mingchat fangloi haina fongdorakli Huzik leiriba Manipur gi situation se miyam prajana pambar chuna natte laiba PRC irang se lakshan bangamdre kaina lakpa PR natte sarkar form to bangamdagi lakpa PR ni sengna harabada Kendra amadagi kara iba mihut representative oin laiba singse isai gi kendra dagi mihut oiraga laaga Manipur gi damakta lepapa matamda imalai bak sigi lepapa matamda role ama laujage haiduna laiba representative amamamne sigi meyam se punjal le hara kanda achauba decision lauram daida ada yekna ban Manipur thugaina ba torpa matamda constructive oiba protective oiba combine decision lausige haibagi protective silama combine thamsige na khandoba mikup sida mamai leraga chenba manba ama yawbase nungaijade si mamai leraga chenbagi manba maramna akhoi PR se laibani na haijage akhoi isagi responsibility lobang ngamdabagi damakta PR se lakpani haijage so we request ladiba leaders sing se isagi mihut oina laiba representative sing se amato in decision lobiraga stable government ama yam thuba matamda semna bhona biu maramdi sina wana leiriba tangdu leita dadana leiriba khoi miyam prajada kari thokadabno na leirigai timing sida sigi mukcharak chahinaba pham pamba manbagi khoi gi kullauta na ba manba lobby to na ba manba si ubu matam sida praja na nungai ba hona de